Pradashinse, Apangbani, haina khanbara moina haijin mayam sheba. Moini akoina hana tawjaram bathabosin. Inau menachandana shir tawjaram bathabosin she. Moi mana launa na bahodaba. Moina tawramani and haijin bahodaba. Katau naktani. Ay wangkhen kendra pramanam te tawjagi ko. Inau menachandana kanna dilida Tanaba happy moinagi Nivanate go Delhi government Nivanate. A quite Manipurgi. A quite give hub, a quite give Pungam Topa, one can get the give Pungam Popado. A quite Peter the Bane, Hydra, Tanaba. Autonomous District Council amadi local urban bodies singimical pangtokna namsilaga thamliba si BJP na democracy khongoi nabagi mayek larba khudamni haina hanagi chief minister Okram Iwovina phongdokri wafamasi Wangkhem block congress committee na senduna ngasi pangtopa Wangkhem assembly constituency ki Indian national congress ke miref MLA Kaisha Megasandra gi firal chingkatpaga mari lena pangthokiba miyamgi mifam amada hanagi chief minister Okram Iwovina phongdokibani firal chingkatpaga mari lena pangtopa thoram aduda Okram Iwovina hai handak pangtok Dariba Taranitoy Suba Manipur State Assembly Mikal Ase, Manipur Miyamgi Yam Namaru Oiba Mikal Amani, BJP Gilengak Asi Makatana Sumok Chatarabadi Ekoitung the Kari Oiragani Haivak Ngamde. Miyam the Wakal Muna Kanta Biraganium Jumnamihut Kanbiu, Makoidi Miyangi Tavak Doba Sadana Panglau Lava Kaktani, Nasi Faba Makoina Miyangi Kari Ohomba Afaba Tavak Doba Yau, Tabak Doba Yau Krabagi Haina Oivo Vina Hanki. Asigumba power kaktamak pamba miyam ki khandaba party asidagi Manipuri miyam kalhunabagi damak wakalon manaba political parties sing punsinaraga Manipur Progressive Secular Alliance MPSA sembani hariba alliance asigi common miraf oina puthokliba ke Megasandrada miyam na vote piduna mapu Wangkhem A sidamihut oina thagat piraku haina su o ivo vina makatana phongdoki Wangkhem Pradashinse, Apangbani, haina khanbara moina haijin mayam sheba. Moini akoina hana tawjaram bathabosin. Inau menachandana shir tawjaram bathabosin she. Moi mana launa na bahodaba. Moina tawramani and haijin bahodaba. Katau naktani. Ay Wangkhem kendra pramanam te tawjagi ko. Inau menachandana kanna dilida Tanaba happy moinagi Nivanate go Delhi government Nivanate. A quite Manipurgi. A quite give hub, a quite give Pungam Topa, one can get the give Pungam Popado. A quite Peter the Bane, Hydra, Tanaba. Ngasigi thoram aduda Wangkhem AC ki INC miref MLA Kaisha Megasandrada AC asigi polling kuntrama pandagi lakpa miyoi listing kayana yaifa mangol piba lakiba miyam adu mahangna thagatwa phongdoki loinana AC asigi miyam gi sakwa tarang sing anga bathakta paikhatkani hainasu mahangna miyam da thazaba piki mayam sing jati mayam sing lekai leiba mayam sing ase amattani haibase ngasigi aigi phiran jikhatpa numina sida khangjare Miyamna lobiriba, miyamna ipung khudimak nakal khudimak tagi, tongan ba party, tongan ba wakalon, tongan ba budget tabagi wakalon miyam thadoga, ngasi ehaki phiran singkat panumit sida nakriba mayam utpiriba amasung support tawiriba lai khuiram biriba mayam na tai Wangkhem kendra se khoi Wangkhem kendra matani haibase khoi ngasi na takre